पाउसेद युम्फोक ओइबा मरोइबा पाउ खरा अपडेट तौजरी थौबाल डिस्ट्रिक्ट कोविड-19 पॉजिटिव ओइखिबा मियोइ चामा कुंथ्रा तरुक सुरे ngasi phobada thobal district covid-19 positive oikhiba mioi chama kunthra taruk sure district asida laichat asi santorpagi mong yenglaga state disaster management authority gi state executive committee gi chairperson oiriba chief secretary dr j suresh babuna thobal district ta ngarang thokiba order amana thobal district pumba lakleba tang kuntarit phoba lockdown amadi curfew lauthokiba kan loinana ngasi district asi gi mafam kuding khuntak lan siba ka chapmana khre district asi phawduna makhal amatagi gari sena khide district police na chu akan ba section thorangi thabak lokhat khe lekai gi prajam yam na chu mi baibana maram oiduna yumdagi mapan thokna khidre district administration thobal gi mekhe digi laichat asi mai pakna thengna na ba ahin ba thorang ke lokhat le health surveillance ki team thaduna contract tracing ki thabak kan lokhat le Thoubal district hospital khakta da test tobagi mathakta mafam da chatuna rapid antigen detection test phawba tawna na ba thorang pakhatuna ngasi Mojing the test of Aukre Nasi no Tilpung Ani Power the DC Thoubal Mandragi Make the Pongdorok but the district as the COVID-19 positive oikhiba Migi Masing Sama Contratruk Sukre Atopapau Amadana Marks Uptana Port Leiba Lakpasing Marks hanna Leihangadabani Face marks Uptana Port Leiba Lakpa Muising Port Yon from Adudagi face marks hanna Leihanduna face marks Upana Nabagi Torang Port Jolibising na Singadabani Haina Port Safety Administration Impal Iski designated officer na thadorok pa sirol amana haire sirol hasin hai malempum bada laichat weriba covid-19 airba laina laichat asigi mahika sagon nariba ayamba miyoising karigumba makhal amatagi layong utokta ba thengnai haina akhang aising na haire maramasina covid-19 gi mahik paklaba miyoisinga mahik baktreba miyoisinga mafam amada hekta thengna unabagi khudong chawa leibana mahik paklaba miyoising dagi lownabagi oithokpa lei Manipur da su state cabinet da miyam tinba mafam amadi office na singba mafam singda face marks upnana ba warep da khre chief secretary dagi thadurak order amagi matung ina lalol itik tawriba mioi singna ngakna satkadaba sing thamjari ngakna lalol itik tawriba sing port zone ba da jawriba singna face mark sungsui soidana upkadabane signboard amadi dukan singi thongjaw singda no face marks no sale haiduna ningthina miyam khangna da ba thetuna thamgadabane haire Marakasida BSF Tramathoi Yaona Traumdai Positive Oire Haukiba Pungkun Mari Asida Mizoram da Border Security Force BSF Jawan Taramathoi Yaona Jam Trabadami Traumdai COVID-19 Positive Oire Bagal Loidana State Asiga Apunba Infection Masing Zani Marfudara Tarit Chure Haina Government Sourcing na Pongdo Kre Adoba Casing Aduning Tokaba Numitki Ahinda Sample Sama Confirm the test of Kibagi Manunda Tang na Kibane Nupangak to Ibam Yosing Adu Joram Medical College ZMC da confirm tawkhibani anoba casing adugi manungda civilian ama Indian Army ke personnel ama yaure makoi ZMC da admit tawri Ukraine da Nongmei Paiba Mioi Amana Masagi Apamba Fangnaba Mioi kun Fajinduna thamkhre Ukraine gi nongpok thangba city nongchup thangba city lutaksta lebak wan numita masada explosive sing yawi haina claim tawjawa Nongmei Paiba Mioi Amana passenger bus ama sistaw bagal loinana Madudu tungliba mioi kun mahaki apamba jing phangnaba gidamak Fajinduna thamkhre haina police na phongdokre Sinhua news agency ki report matung inna Polin region ki security service of Ukraine directorate ki press service na phongdokhibada bus adu Berestekko Krasilovka route chelam bane bus says tawriba mioi edu kanano haibasi ayukta khangnabu hotnakhi mioi aduna sengna demand sing torpadi leite haire mioi aduna wari sanana hotnakhiba da hotnakhiba ka loidana mahakna marak-marakta masada yawriba nongmei kapthorakhe bus adu the explosive device makal amata yawbagi paudi phangkhide lamdamodu ki police na hai madudi lamdamodu the security force na hostage haiba operational plan ama chathanana bo hotnari amasung capital cave tagi mile sani yankhai rom lapna leiba city center aduda mapandagi mi changba thingjin khre mioi adugi masada grenade ching amasung atai automatic kutlai ching yawi haina Ukraine ki criminal investigation department na phongthokhi aroibata content sing asigi maruiba pau khara asi paudam jariba Manipur local news YouTube channel amadi Facebook page asidagi yengbiriba punamuk pathagachari loinana channel asena domda kanarabadi subscribe like and share to ba kawigunu punamukpu amukana thagachari